mayamda cross landing on yogi taruk suba episode kudol tamna bidamata mayamda ge aya halojari episode taruk ki horbo matamda khoina ubu phangli basi series su mafam madri thokre mafam madri thokra matangda captain rina mafam matra photo kapli bana pa da hangli basi photo si manga diloga tamni ado taruk sunaba amaga lobo yaga da haidun hari madra nupa dur harali basna passport size photo si manga khak pigadabani adoga masida lupa lishing manga changani Mother Nupa Harley Vasna, photo on a passport Changani, photo on Mana, resume the season Rani, Amana Immigration Bureau, Amana Air Code Yoda, Aduga Amaduna, extra photo ni, overseas posting the way down the knee, photo Pulna di Manga Changadamni, Ayuakalon the Masina Yani the Kalida, Mother Captain Rina Mongo the request of Zeratun Hajar Clipasi, Adu Petarakaso, photo Amadang Hena the Piviakadra, Madang Sitani, Serena Tolopomata Maduda. Gusing Juna Mahapo Uratuna Mahapo, Lepatutamna, Purtuna Chashin Kibani. Lepatu the Purtuna Chankraba Matunda Mapamata, Captain Vilaki. Captain Vina Lepatu Kami, Matu Somlakanda, Seridi Napuna Kamtankre, Aduka. Ma Karito got up the Habisi show Chamam Nadra Remli. Madagidi Somlakanda, Gusing Juna, Serigi Makutang, Padre Lake Mongo, Urubo Matamda. Malti Yamna sounding with the power of Adabo. Utopaya Tabana Upalejida Habidorami. Madagidi Gusing Juna. Nanganano. Mother Captain is over from the Rubber Pachangi, Amazon Mahana, Gusing Yogi, Gala Dubuta Piratana, Kati Chapter Lerami. Hey, no Bucanano, and what a similar to Shikino. Sericano Masibo, Nang Malato Santa Kandoba, Madras Serena Herlipsna, Magasani Masakama Mini Hadra, Captain Vidaraki, Wafum the Tarabomatam, the Captain Risuyamanai, Adoga Gusing Juna, Tarabra. Ayumakas Hana Kona Carbani. I was Hado Hadunaraki. Tobu Captain Rina Mahaki Makulato, Amule Tilami. Mother Goose in Junera Libasana, I guess only could say, how the Gisu has soaked on Lavini. Asunato, the Comatotino. Mother the Captain Rina Maki Begado Tolatuna Maki, Bega to the Yauriba I call it to Oh, Nangina Ming say, Goose in Jukavole. Other one say, British citizen Haribra. Money Haduna Goose in Jusu Hajatuna Lemli. Other foreign, Nang North Korea Sidakadola Libano. Wafum Mutapatam the Goose in Juna. Business get of the Lapani. Ado, my signal I didn't want to cut away Hadriba. No police law. Seriman to Shem to come to Weather, none of Sumato Sikino, Madi the Serenary, Mousi Police Dinati, Ayu Bodicani. Wafum Tarapumatam the Sonakanda, Captain Witty, Yamanotuna, Seri the Yankee. Madi the Goosing Jusu Mamuda, Yamanotuna Yingramli. The same Havatagati Sonakanda City City in Akara Kumba Misanina, Market the Mata, Bodyguard Matama Matamda, Crystolita Tabagama Wabanina, Goosing Jusu, Serena Harakliba, Wafum Singado Tazarami. Serena Mahapo Tatopi Waduna, Mr. V had an arcade, Maduda Gusing Jusu, Mr. V, Mount Tadu has a Tarabra, I'm the Tatopi. Madi the Serena Herlibasana, Yo, Ayu Bodyguard said Karigoma Saukipataragadi Bo, head the line Hadoka the Vanati Hadunari. Mr. V, none of the Yam Lali, Mapon Tado Hadunari. Somnakanta, Captain Vidi, Marti, Pamiam Chauba, Captain Namori Vanina, Asumna Bodyguard can Harapasi, Kodo, Pripit by the Oremi, Manamadama, Poro Chakratuna, Mahana, Gusing Ju with Hadolami. Mokoi home lived it lugly, lived it Matamata, Gusing Juna Herlivasna. Kaanglei they did not quite say Mafam Silem Sayana Wungay. I know Karigomba, Serena say Tokyo Gumba Topalama the Tinram Bataragadi. I say 20 thing with Abni, Adubo. Mafum Masikatina City, Otona Creta, Madi the Mala Mayaki Galamato, Captain Rina, Muni, Patagi, Amuktumina Cree. Magutin Trotuna Mok, Mal, Serida Socket of Womatamata, Captain Rina Mahakima to Controlami, Madurigi, Serida. Goosing June Herlivasi, other foreign, none of them stuck at the Bolali City. Mother Serena Herlivasna, Kanuna is one way Madame the Camp the Kang of Rane. Mother Somlakan of Goosing Juso, Serigi Mabunga, Mother Hercubaton Chingi, Aduga, Seri si she created her Putaro, Madame the Maso, Mohammed, Yamanga Pahabidori, Madame D. Magima Mala Hosi Lepton of the Ripasina Serini. Tobu was a Kaibatari Haduna, Somlakan of Goosing Juso, Hajaladuna, Kangdi, Kainunang Hasibo, come to Ribano. But the series was alone without the periphery. Castilla wanted the Haydun Hajali, Tanjadrum of Pomata, Somlakanda, Goosing Tiba, Miki, Amrum Laki, Aduna, Mausum of Pomatagi, Jane, without Honarami. Mother Goosing Junamare, for a suit of a Chile. Although, Hori Numida, where Mado, Masi Hotel, Sigilobi, to the charm of Taminaga, one of the Idana. Mother series Hoi Pare. Madigi Amo, Goosing Juna, Fare, I'm a home with the Nanga Magihaduna. $100 Putola Mala Captain with the pyramid, and the book Captain Rilo Habiaramdi. Tobuto Mana Captain Wiki put it at the Namdan Hapsalatana, none to be able to say Yamna Yamna Matikana, none to be able to Pontway. Masika Mutananga Prize, Piripin Hadana, Pashadu Mahana, Captain with the pyramid.
ลิบมันนุ่งกระตงละแค่ตัวจังคีมาที่ดีกูสิ่งจูนจังลำได้มาแต่มาดูหายลำดีบัสเซอัสยังงูเนี่ยแล้วพวกตัวปุตตำลำนาดีอันมุกเทงเลยหายไปตัวนี้ยังงูมาพุ่งมาเสียดังเทงเลยก็นี่หายไปเสียก่อนหน้านั้นบุตรทัศน์ตัวน้อยตัวมาพุ่งมาดูจักรีมาดูดีมาพุ่งมาดูตะกี้กูสิ่งจูเหตุจักรบมาตรงด่าสมนักกันด่าแคปเทนริสูโซ่สางชิงทัวตัวนั้นเลยกะรีบะบุตรกาลบะมาดูสิ่งนี้นะอัตุนัดตัวไอ้บัวนั่งบุกกะรีหายว่าหายริบโนนั่งสิว่าไอ้บัวนอร์ทโคเรียตะกี้ไอ้ยูหลงก็จะเป็นปานิกันหายตัวริบระบะมาดูดีอามุกเซรีโดนกเพตัวตัวนั้นเลยสิไอ้ดีนั่งว่าเดมาสิบัวไว้ตัวฟังงานขิบแล้วเนี่ยไอ้นั่งงานอยู่ดีอาเซียงวันนี้ใครโน่แต่เซียงหายไปแต่ละกะรีนั่งไอ้บัวงานเชลิบนัดโตมาดูนั่งอาเซียมาดูดีไอ้ยี่บัวดีกันนัดโตมาแต่แคปเทนวินนะเฮ้ยไอ้ฉันนั่งบัวงานเชลิบนัดนี่ตัวเช่นั่งบัวยังไม่ยังฉันรู้ดีริบนี่เนี่ยมาดูซีรีส์สุภาพมาดูกี้มาเอาโนเฟตตัวนั้นทรตัวนั้นจำมันนี่เกณฑ์หายตัวไหนเลยมาดูสมรกันนะแคปเทนวินนะเฮ้ยก็ได้เดี๋ยวมาหน้าริบโนมาสิว่าผมสิยังไม่แค่ไหนไอ้เนี่ยนั่งบัวงานเชลิบไม่ยอมเลยดีนั่งเราตัวริบทวักชิงกันตัวไอ้เนี่ยสมในจุ่มยังฉันไม่ยอมนี่นั่งบัวงานเชลิบนั่นดีตอนเช้าตัวเบกแกมรุมอิเลตัวน่ะโคตรเลยตัวเช้าพอมาทำมาตัวเซรีตัวทงมาตาให้ตัวน่ะแคปเทนวินนะเบกชิงกันตัวอินทุกละมีอามาส่งเซรีบุมีแกมรุมหลักประตูตะกี้ผู้ทุกเลยตัวน่ะสมหลักกันเราให้ตัวน่ะผู้ทุกละมีมาที่เดิมหางนายรักลิบเสไอ้หนุ่มมาพร้อมเสียลาลิบเสสมมาตะกี้นั่งบุญยังฉันไปกินเหล้าปนี่นั่งบุญงักเช่นวันนั้นเตะมาดูมาตัวไอ้นั่งวันนี้สาวลิบนี่ให้ตัวไหนดีตอนเช้าตัวงามมันบัวนั่งมุกเขาเฉลยอันตัวบัวนั่งตัวสมหลักกันด่าแคปเทนวินนั่งมุทัดขี้มาที่ดิเซรีน่ะโม่แคปเทนวินรักลิบเสไอ้คนนั้นให้เราใครน้องบทการสิ่งนั้นตัวทับตัวนี้ใครน้องนั่นตัวอีกมาที่ดีกูสิ่งสู้มาหามาพร้อมมาดูดิเชลักตัวน่ะลิบอามันจะเช่นเชลมีอันตัวลิบมาดูดิสังเชลพมาทำดีมาพร้อมมาดูด่ามีเอาหุ่มตานักตัวน่ะเริ่มลีมีเอาหุ่มมาดูตานักพร้อมมาทำมาดูด่านักคนไอ้กี่ทับตัวเราก็เอ็งวันด่าฮานาบพานาบฮันเดอร์พิเศษกันกินหัวเดินมาหาสิ่งมาพร้อมมาดูเชลีอาสมสมเชลพมาทำด่าไอ้ดีจิตสู้ให้ไอ้วันสังเชลกันหัวเดินหารักเกอันตัวนุป้าสิ่งนั้นสมสมตานักพร้อมมาทำด่ามีเอาหุ่มก็มีเอามากับพูนเอาไปสิเรนักเลี้ยงชาติให้เดินมาพร้อมมาดูดิเจนกีมาที่ดีอาโมมาสเตียร์กับใครสเตียร์สมสมกับใครผมมาทำมาดูด่ามาทุ่งมาที่ทุ่งขี้อันตัวลิบอามาอยู่มันลงจังกิตัวมาทำด่ามิสเตอร์ชิโอนะมาปูนไม่เนี่ยนำเดินฟ้าขี้มาที่ดีแคปเทนวินมาส่งเซรีพามินาตัววัยชันนารีอันตัวแคปเทนวินเฮรีมาซีนั่งกับมาตัวกระมนักขันนารีบนหาตัวดีเองวันที่ขังกันไปยังไงนะมาดูซีรีส์ในเฮรีพัสนามาดูว่าฟังมาดูให้ให้ฟังตระกูลนั่งไอ้กี่อิมุงมันงกี่วันซีรีส์ตัวไปอะไรอันตัวก็มังทักเตอร์ไอ้เนี่ยน้องวันที่ไอ้ซีนักการะคนบ้าอิมุงมันงกี่มาจำมาสุนีให้ไปสิแกลักษณะให้ใครมาดูแคปเทนวินยามละให้ใครฮันจันให้ใครก็บูบุงกับเดินไปมองเดินนั่งให้ใครไปดูซีรีส์ในเฮรียังไอ้กุมบ้าอิมุงมันงกี่มีเสียงสินาดีไอ้คุยสิ่งสิแฟมิลี่กับอาทรสิเมื่อยามละขันรีบมองสิ่งสิก็ยามละแค่ไหนยามละตรงอะไรยิ่งมุ่งมาเด็กก็มามาชาในปีมาพบกับตาก็ดีมาชาในปีสิมาป้าดูเอเซในหัดนักขันนี่ยังคุยบอกว่าดีไอ้ยุ่งกับตาตะกันก็มาสักมาก็ชักจำไม่ได้ว่านัดกันนับเบรกฟาสต์ลงวินาทีสูงมากดีบิสเนสสมวยก็ยิ่งให้สิว่าดูน่าสมรักกันดาแคปเทนวินหังอีมาดูนี่เซรีนมาขัดเลยไอ้สิพากิรฟาร์วิดาควายดีมารู้ว่าสิไอ้นักขันลำนี้บัสนะไอ้ยี่ยามบ่อีบุงเสียงกันดูได้กี่เห็นไม่ปากแต่ว่าอยากให้บ่าวพมสนี่เมื่อสิ่งมันเอาไว้มาดีสิบุคำดาวริบน้องให้ไปสิ่งมาตั้งสิบ่าวควายยี่มุ่งแต่ดียามยามันตาแต่บ่ให้ไปด้วยมาดูดิแคปเทนวินานั่งยี่มุ่งมันงอยู่ว่าดีตัวตาแค่แบบนี้นี่นั่งก็ใส่อุณหภูมิบนป้าดูกันนั่งก็การิมาลีเลยนะริบน้องให้ไปด้วยมาดูข้างกี่ให้ตัวน้าบนน้องวันหังลิบนี่เนี่ยมาดูเซรีน่าอารมณ์ตาควายให้สิยังวันนั่งก็สิการิกันบ่คอมเพติชันตัวมาตัวน้าคอมเพติชันดูกี่ไปตาเราก็ดีคอมเพติชันสิโลเชนเขียนให้น่าไฟให้ตัวน้าขณะนี้มาดูว่าขลุ่นนั่นตัวไอ้ยี่บุ้งสิงห์ตัวนั้นสุขเลยมาดูมาดูนะมาคุยนะไอ้บัวลูกทุ่งขี้ป้ามีไอ้บิดงาใส่เทนนิบนป้าตัวมองวันดาไอ้สิท่าจะป้ามันนี่ไอ้ยี่บุ้งสิงห์น่ะป้ามีบัสนะไอ้สิมาพุ่งสิเรื่องลามน่ะสิขี้ป้าตัวนี้มาคุยนะไอ้บัวตัวป้าคันทรีมันจะท่าตัวขี้ป้ามันนี่มาก็สิบิทริสนักริกามันนี่มาขี้มันเอาแต่ไอ้จักรีตาเราก็ดีมาคุยกับไอ้ก็มุ่งหันอุ่นเตรตนะอันตัวก็มาคุยนะป้ามีบัสสิลันทุ่งพอพุทธิสิงห์สิดาไอ้น่ะไอ้สรุปพิโรให้ตัวน่ะให้เลิกเถอะบัสนี่อันตัวก็ยังมาคุยนะให้เรื่องบัสสิงห์ตัวที่ไอ้เนี่ยสุดตัวเตรตนะตัวสุดตัวรวยอันตัวก็ไอ้ยามสิงห์ตัวนั้นไอ้เนี่ยตัวริบทับกสิงห์สิดายามละชาวลิงบ้ามุสุนงให้ตัวที่พาวเราบันนี่อันตัวไอ้เช่มาคริสซี่ครีให้ตัวนั้นไม่ยามละขันเราบันนี่นะคุยตามมุสิงห์ตัวที่ยามที่น่าหาเราบ่ให้ตัวเราบันนี่มาคุยที่ปาร์ตี้ดุมตรงกันนี่เนี่ยมาคุยที่ไอ้ซีครีให้ตัวนั้นขันบันนี่มาตัวนั้นแคปเทนวินให้เราลิบสินะนั่นขันเลยตัวล้านขันบ่าวเราบันนี่นั่งสิมาคุยที่มาจันทร์ปีนี้อันตัวก็ฟันชาวลิงว่าเลยไปตาเราก็สู้มาสิ่งมาตั้งสิที่สีประจังบ่กี่มาตั้งนี่ว่าเยซูยารีอ่างวันนี้มาทำนักคุยนี่สิให้ไปดีนักคุยนั่นจะน่าชิงสิช่วงยันนักที่ให้ไปดูไอ้ครั้งนี้ไอ้ชูมาดูอีกรีตัวอี
ꯑꯗꯨꯕꯨ ꯅꯪꯅ ꯃꯈꯣꯏꯁꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯝꯃꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯗꯤ ꯂꯥꯡꯒꯅꯤꯅ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯝꯒꯅꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯅꯪ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯪꯒ ꯃꯥꯒ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯗꯨꯅ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯃꯈꯣꯏꯅ ꯅꯪ ꯑꯁꯦ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯂꯤ ꯇꯥꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯟꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯗꯦꯟꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯗꯦꯟꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯄꯥꯔꯂꯔ ꯑꯃꯗ ꯃꯁꯝ ꯁꯪꯗꯨꯅ ꯀꯦꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣꯅꯦꯗꯦ ꯅꯪꯒꯤ ꯅꯨꯄꯥ ꯀꯦꯞꯇꯦꯟ ꯔꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯄꯤꯌꯣꯡ ꯁꯍꯔꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯃꯍꯥꯛ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯂꯛ ꯄꯦꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯁꯨ ꯈꯪꯅꯩꯌꯦ ꯑꯗꯣ ꯑꯩꯒ ꯃꯈꯣꯏꯒ ꯎꯅꯒꯅꯤꯅ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯊꯣꯏꯅ ꯋꯥꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯂꯔꯒꯤ ꯃꯤ ꯑꯗꯨꯗ ꯗꯦꯟꯅ ꯑꯩꯒꯤ ꯁꯝꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯦꯞꯇꯦꯟ ꯔꯤ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯄꯤꯌꯣꯡꯌꯦꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯗꯤꯟꯅꯔ ꯑꯃꯗꯤ ꯆꯥꯃꯤꯟꯅꯕꯗꯤ ꯐꯩꯅ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯐꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯣꯟ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯄꯨꯡ 7ꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯤꯌꯣꯡꯌꯦꯡꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯗꯤꯟꯅꯔ ꯑꯃ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯖꯤꯌꯣꯡ ꯍꯣꯛꯀ ꯎꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯉꯁꯤꯗꯤ ꯗꯤꯟꯅꯔ ꯆꯥꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯂꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅ ꯉꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯃ ꯎꯠꯂꯤ ꯀꯩꯅꯣ ꯅꯣꯡꯃꯩꯁꯤꯅ ꯀꯩꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯁꯥꯔ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯁꯨ ꯁꯦꯔꯦꯟꯗꯔ ꯇꯧꯖꯔꯦ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯗꯨ ꯁꯤꯔꯤꯒꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯔꯦ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯗꯤ ꯍꯔꯥꯎ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯅꯤꯡꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯅꯪꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯅꯪꯅ ꯀꯟꯕꯤꯒꯅꯤ ꯃꯗꯨ ꯁꯤꯔꯤꯒꯤ ꯃꯌꯥꯝꯕꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯎꯕ ꯁꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯦꯔꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯉꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯥꯔ ꯅꯪꯕꯣ ꯁꯦꯔꯤꯗꯣ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯃꯤꯉꯣꯟꯗ ꯂꯧꯅꯝ ꯇꯧꯕꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯃꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯉꯤꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯎꯔꯕꯅꯤ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯅꯪꯅ ꯀꯗꯥꯏ ꯎꯔꯤꯕ ꯃꯥꯗꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯔꯤꯕꯅꯣ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯒꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤꯕꯨ ꯎꯕ ꯐꯪꯂꯤ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯔꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨ ꯊꯪꯅꯅ ꯂꯩꯔꯝꯃꯤ ꯁꯦꯔꯤꯅ ꯑꯩꯅ ꯂꯩꯒꯗꯕ ꯀꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯀꯥꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯉꯣꯟꯗ ꯁꯥꯏꯟ ꯇꯧꯔꯝꯗꯨꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯏꯕꯗꯤ ꯍꯤꯗꯟ ꯃꯥꯏꯛ ꯍꯥꯏꯕꯗꯤ ꯕꯒꯤꯡ ꯗꯤꯚꯥꯏꯁꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯔꯨꯝꯒꯤ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯁꯦꯔꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯂꯣꯏꯅ ꯊꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯍꯣꯇꯦꯜꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯊꯝꯕꯅꯤ ꯍꯣꯏ ꯑꯅꯝꯕꯅꯁꯨ ꯂꯣꯏꯅ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯒꯤ ꯊꯪꯅꯕꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯒꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯔꯝ ꯆꯥꯗꯅ ꯄꯨꯡꯇꯧ ꯇꯧꯔꯛꯀꯅꯨ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯀꯥꯟꯗ ꯈꯛꯇ ꯇꯧꯔꯛꯎ
ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯨꯡꯗꯧꯕ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯐꯣꯇꯣꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯛꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯌꯦꯡ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯄꯥꯁꯄꯣꯔꯠꯇꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯉꯁꯤ ꯍꯌꯦꯡ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨꯡ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯂꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯥꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯤꯅ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯂꯩꯒꯗꯕꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯒꯤ ꯌꯦꯡꯐꯝ ꯍꯦꯛꯇ ꯑꯣꯏ ꯑꯩꯁꯨ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯪꯗꯦ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯥꯜꯂꯤ ꯐꯔꯦ ꯇꯨꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯕꯨ ꯒꯨꯁꯤꯡꯖꯨꯗ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯗꯣꯔꯤꯕ ꯆꯠꯂꯣ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯕꯛꯀꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯃꯗꯨꯝꯅ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯉꯣꯟꯗ ꯇꯝꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯗꯣꯔꯤꯕꯅꯣ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯑꯩꯒ ꯊꯦꯡꯅꯔꯤꯕꯁꯦ ꯂꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯊꯦꯡꯅꯈꯤꯕꯅꯤꯒꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯥꯏꯅꯦ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯅꯣꯛꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤꯒꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤꯅ ꯇꯧꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯃꯁꯤ ꯂꯥꯏꯕꯛ ꯅꯠꯇꯕꯔꯅꯦ ꯂꯥꯏꯕꯛꯅ ꯇꯝꯃꯝꯕ ꯅꯠꯇꯕꯔꯅꯦ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯅꯪ ꯑꯁꯤ ꯑꯇꯤꯌꯥꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯈꯨꯆꯦꯟ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯗ ꯁꯦꯔꯤꯅ ꯃꯗꯨꯗꯤ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤꯅ ꯀꯔꯤꯒꯤ ꯆꯥꯟꯅꯕꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯅꯤꯅꯦ ꯆꯥꯟꯅꯔꯨꯕ ꯍꯥꯏꯕꯗꯤ ꯃꯗꯨ ꯁꯦꯔꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪ ꯃꯁꯤꯒꯤ ꯋꯥꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯑꯃꯨꯛ ꯏꯀꯥꯏꯔꯗꯨꯅ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯗꯤ ꯅꯉꯣꯟꯗ ꯁꯨꯝꯅꯇꯒꯤ ꯆꯥꯟꯅꯔꯨꯕꯒ ꯂꯥꯏꯕꯛꯇ ꯇꯝꯕꯁꯤꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦꯅꯦ ꯃꯤꯁꯇꯔ ꯔꯤꯖꯤꯌꯨꯡ ꯍꯣ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯣꯏꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯅꯤꯅ ꯊꯦꯡꯅꯔꯤꯕꯁꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯅ ꯊꯦꯡꯅꯔꯤꯕꯅꯤ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣꯃꯤ ꯅꯪꯕꯣ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯀꯥꯎꯟꯇꯔ ꯅꯠꯇ꯭ꯔꯣ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯇꯣꯞꯄꯟ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯔꯦ ꯑꯗꯨꯝꯅ ꯈꯟꯕꯤꯔꯁꯨ ꯌꯥꯔꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯣꯗꯦꯟꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯐ꯭ꯔꯟꯠ ꯗꯦꯛꯁꯇ ꯃꯍꯥꯛꯅ ꯍꯪꯂꯤꯕꯁꯤ ꯍꯣꯇꯦꯜꯒꯤ ꯔꯦꯖꯤꯁꯇꯔ ꯑꯁꯤꯗ ꯔꯤꯖꯤꯌꯣꯡ ꯍꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗ ꯍꯣꯇꯦꯜꯒꯤ ꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯗ ꯗꯤꯌꯣꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯍꯥꯏꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯍꯣꯇꯦꯜꯗ ꯂꯩ ꯑꯗꯨꯒ ꯅꯪꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯦꯟꯅ ꯐꯣꯟ ꯇꯧꯔꯤꯕꯁꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗꯨꯗꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅ ꯆꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜꯒꯤ ꯔꯦꯖꯤꯁꯇꯔꯗꯨ ꯆꯦꯛ ꯇꯧꯏ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯤꯖꯤꯌꯣꯡ ꯍꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯨꯛ ꯇꯧꯔꯤꯕꯁꯤ ꯀꯥ ꯑꯃꯈꯛꯇ ꯇꯧꯕ ꯅꯠꯇꯦ ꯀꯥ ꯑꯅꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨ ꯆꯞ ꯆꯥꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯟꯖꯥꯗꯨꯗ ꯁꯦꯔꯤꯁꯨ ꯐꯔꯛ ꯌꯥꯝꯅ ꯐꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯅꯪꯒꯤ ꯁꯣ ꯍꯣꯡꯗꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯩꯗꯧꯕꯩ ꯆꯪꯉꯨꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯟꯖꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯤꯔꯛ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯃꯗ ꯁꯦꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯑꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯝꯕ ꯀꯥꯗ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯗꯨꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯒ ꯔꯁꯤꯌꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯀꯣꯏꯗꯥꯟ ꯇꯥꯟꯅꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯂꯥꯟꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ
ꯑꯗꯣꯝꯒꯤ ꯑꯔꯥꯟꯕꯗꯨꯕꯨ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯔꯤꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯀꯥꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯀꯥ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯩ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯏꯕꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯈꯪꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯈꯤꯕ꯭ꯔꯣ ꯃꯗꯨꯗ ꯁꯦꯔꯤꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯗꯦ ꯃꯗꯨ ꯁꯦꯔꯤꯅ ꯅꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯨꯞ ꯄꯤꯔꯣ ꯇꯧꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯗꯦꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯪꯉꯛꯏꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯁꯣ ꯑꯗꯨ ꯁꯦꯔꯤꯗꯒꯤ ꯂꯧꯏ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤ ꯍꯥꯏꯕꯗꯤ ꯗꯦꯟꯒ ꯃꯈꯣꯏꯅꯤ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯈꯜꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤꯕꯨ ꯍꯥꯠꯄꯤꯈꯤꯗꯅꯀꯣ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯗꯦꯟꯁꯨ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯗꯦꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯗꯨꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯐꯣꯟꯗꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯅꯪ ꯑꯁꯤ ꯄꯤꯌꯣꯡꯌꯥꯡ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯁꯨ ꯈꯤꯇꯪ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯇꯥꯔꯒꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨꯁꯨ ꯈꯔ ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯂꯩꯐꯝꯁꯨ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤ ꯄꯨꯜꯂꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯝꯖꯔꯝꯃꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯕ꯭ꯔꯣ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯀꯩꯝꯇ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇꯦꯗ ꯑꯩꯁꯨ ꯅꯉꯣꯟꯗ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯦꯟꯅ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦꯗ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯎꯅꯔꯁꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨꯁꯤꯡꯁꯨ ꯑꯃꯁꯨꯡ ꯁꯦꯔꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯊꯥꯖꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯅꯪꯅ ꯃꯍꯥꯛꯄꯨ ꯎꯏ ꯍꯥꯏꯁꯤꯅ ꯀꯥꯏꯗ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯝ ꯑꯊꯨꯞ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯑꯩꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯁꯤꯡꯖꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯄꯤꯗꯣꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯑꯗꯨꯃꯛ ꯔꯤꯛꯁ ꯂꯧꯖꯔꯒꯦꯔꯣ ꯃꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯉꯛꯑꯒꯦ ꯑꯗꯨꯒ ꯑꯋꯥꯠꯄ ꯄꯩꯁꯥꯗꯨꯅ ꯑꯗꯣꯝꯅ ꯍꯥꯞꯆꯔꯣ ꯃꯔꯝꯗꯤ ꯑꯗꯣꯝꯗꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯗꯤ ꯏ ꯀꯥꯗꯨꯅ ꯃꯆꯤꯟ ꯊꯤꯔꯛꯈꯤ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯃꯊꯟꯇꯪ ꯌꯥꯎꯖꯕꯤꯗꯣ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯁꯣꯝꯗꯒꯤ ꯑꯩꯅ ꯈꯪꯂꯤꯕꯅꯤ ꯃꯌꯥꯝꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯑꯐꯕ ꯗꯤꯜꯅꯤ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯀꯩꯁꯨ ꯃꯥꯡꯖꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯆꯣꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯆꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯁꯤꯡꯖꯨ ꯁꯤꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯅꯤ ꯊꯝꯃꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯁꯨ ꯀꯥꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯂꯥꯛꯈꯤ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯆꯥꯔꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯒꯨꯁꯤꯡꯖꯨꯅꯤ ꯒꯨꯁꯤꯡꯖꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯅ ꯈꯔ ꯋꯥꯡꯕ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯨꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯁꯨ ꯀꯣꯝꯊꯔꯛꯑꯦ ꯑꯗꯨꯒ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯗꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯉꯝꯃꯅꯤꯗ ꯑꯗꯣ ꯑꯩꯒ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯗꯤ ꯐꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯅꯦ ꯑꯗꯣ ꯐꯔꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯐꯅꯕ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯌꯨꯀꯦꯗꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯅ ꯑꯩꯁꯦ ꯂꯥꯟꯅ ꯈꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯏꯅ ꯄꯨꯂꯤꯁ ꯀꯧꯔꯛꯄꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯔꯝꯃꯣꯏ
Madudina, none of Gangling Changi Mamon the Gamo Matamada Ingo Kento problem lady. Madura, Senjun Harakdivasana, Farine. Alu Targadin Gimo say in some Kanba Matamda. Nupagi Matanda Malida, Nupam and Wanda Kanahor Clubro. Missing say a number you mata the Karapu Matamda, problem say Aina Heg. Kangu Matamda, Hanguba Matamda. Nupana Hagi the way do lemini. I long got the Pado, Atopon the Pima Hotel Ramli. Oh, Kariba together. Oh, I do Targadi. Mana Muchitori Brava, Madumuti Chukantida. Smator say Madu in the Padu with the Motokalagan Hena Matasa with about Sito Yare. Another Mag the mutation of Wari Mokai Mahana Nangitan Altaki, Lama Sakiba Hendry Panini. Yadara Aduga, no Pamtana, Mark in the P to Galuina Bamatam than a P to the Mamoda, Naletan Alta Kanapa, Wataragati no P to Gimanauta, no Padokadonda, Liniba Hunatini. Madu Dena, Adu Tragate Kate Warabano. Karito Winnie, Mabu Ignoto, Nana Mabu some Ignoto, Targati, Masunan and Altasum Nakchalakani. Adugan Shibi Matan the Masongo Batrick Masamasa sing a sea, Adamok Yavanida, Adamok, effective boyvani. But then the woman on Harakivasana, Farina Adu Targatin Sea Yamagan Tabami with Targati. Masigi, building with a Casida Nang the Catoriba. I like her. Oh, I didn't name a form, Sir Lali was say, Pashagi problem clearly began with a lalibani. Does in have Targati and no shiri was a Pashakotani. Although young ID, Masigi Pashasang as any loina function had no Kalobani, Adobo. Nang dona, Pashadno so I will not talk to with about Hyperway. Mother Dena Maravasana, Pashagi Matang the Sunan, Haki was sing ado Adum Chanava Yavanida. Mother Campona, Mother Denere. Pashana Lautrivasi, Come Guadalai have Matam the Pashasing a sea, Nana Ignoto Cantane, doing Lautrivasi. Karigumana Pashadura the Magnapton de Rabamusong, Pashagi Matung the Koitantana, the Levataragadi. Pashadu so the Makchin Kigini. Mother Senjun Harakivasana, Pioneer. Nanga Igasi Wakalon say, Karsumani, Edukimatakta, Nang saying one of Parakartamipi, and Sunam one of Parakartamipi. A queen in Nolesia ton away. Adua, I use the labor people Sigitamoting Apiganico. Wafum said Maki Firol singer to Semami, Aduga. Mother Senjuna Harakivasana, I mean, go sing Jokowi. But also the mouse of Makotin Tolami, Aduga. Then so I mean, sure then go ahead and Makwini Makosonarami. Madi the Somnak and the Cinnamon Queen over from the Vasi House, Captain Riamasong, Serisu Lipton at the contrary, Maduri the Somnak and the Serena, Captain Reed and Moni Hami, Aduga. My, I know some Uvomatam the Nung say, take the Katanati Latila either. Cognoisivo. Idea Nung Sani Piduna, no Mena Katratuna, Halam Ladra, Hydra, Kaluri Benine. In my Kijavam Yawit and Nangil Hungavan Peter, Mammy take leisure capsule of Chamanine. Madi the Captain Vinari. Nang no father go no any height of a Tundra Gatrani, Mother Serena Harakivasana. Totula Budikaida, Aduga, Madugino Patago so a Hana Suna Cravani. Ado Mahagasi who take up over me or with the Brahabituti I saw, Hojimaki the country. Ado Yam Patava Medina Teda. Mother Captain with Harakivasana, Nanga, Waikuchaba Matam, the Waikugi, Mayam, Chinchin at the Pasanal Togo Sagatavani. Wafum Rutaraba Matam, the Somlakanda. Serisu Mongolia, Mangana Handura, Kainun Hanisibo. In the have the Nango Yam section of the piecing a city name, Makoigamo passing a Sidagi, Yam section like Davani. Quite Queen at Hazaba Misagadra, Makoina Hana, Latuna, Aquagin and the Tana Tinmani. Mother Somakana series of Karanturan, Tawaduna Mahana Haravasi, my Masidi Yam Satina, Koinoise. Nang in the middle, Nang in the Mina Haravasi, Nangasi, Epuyan Nushi Amazon, Nang Ebuyam, Kielo Jerry, Hydratine. Mother Captain with the Yaman Karikimianga. Mother Somakana Tena. Hang on the air, a moon of Shirakaniko, Mother talk with Argadi Yang Wahuninam. Mother the Captain in a Serigi Marabagata Makotamaga, no will I hold it over. Mother Serena, I will get him Mirakano. Nang say Pama bro, Kariguma Pam Targadi idea, Matuda Yabangamako. Mother Captain in a Kaino Musini Piso Matomato Target, Kalam Kanakari Hagani have say Amta Kangde. Mother Disonakanda Seriso no set remedy, Tanzadra from Madra, go sing Julaki, Amazon, go sing Juna Seri Vokal K. Madi Disonakanda Seriso, Captain Puchahaki have a Matago. Yune, Masagam Pazara, Kosam Tana Latra. Mother Somnakanda, Captain in Harakivasana. South Korea, the Masu minor log were missing a civil Masak Pazay, handsome Moiga, and Taragadi. Comator Jano. Madi Disonakanda Serena, Captain with Harakivasana. I know a quarantine, say Hadra Mahoma Madaragi, Chinky, Adubo Sonakanda, Captain Vida. I know what a come to Hagito when they may Hydra, why do Loy to Fawada. Seri Mahoma the chain kept the hanky, Mato Somnakanda, Captain Riso Wakalino, I hope the Bahab over me. Madik the Cerebro Mahoma the game is such on Gimi Single Lunina, Sing Judah Mahapo Port Salami, Matang Sandana Queen over from the Vasi Somnakanda,
ꯗꯦꯟ ꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯄꯥꯔꯂꯔꯗ ꯐꯖꯅ ꯅꯩꯕ ꯌꯥꯕ ꯅꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯦꯁ ꯑꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯕ ꯂꯥꯛꯏꯁꯤꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯐꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯈꯪꯗꯕ ꯃꯥꯜꯂꯤꯗ ꯃꯁꯤꯕꯨ ꯀꯧꯏ ꯀꯟꯇ꯭ꯌꯨꯔꯤꯡ ꯃꯦꯀꯞ ꯃꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯦꯀꯞ ꯃꯈꯜ ꯑꯃꯅꯤꯅꯦ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯉꯨ ꯑꯩꯒꯤ ꯖꯣ ꯂꯥꯏꯟ ꯑꯁꯤ ꯌꯦꯡꯉꯨ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏꯗ꯭ꯔꯣ ꯃꯗꯨ ꯗꯦꯟꯅ ꯃꯃꯥꯗꯨꯗ ꯌꯥꯝꯅ ꯀꯤꯔꯞꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯥꯏꯗꯒꯤ ꯁꯥꯔꯞ ꯑꯣꯏꯕꯅꯣꯗ ꯅꯪ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯃꯗꯨ ꯃꯃꯥꯗꯨꯅ ꯃꯗꯨꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯇꯧꯕ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯁꯛ ꯑꯁꯦ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯃꯃꯥꯗꯨꯗ ꯌꯥꯝꯅ ꯉꯛꯅꯗꯨꯅ ꯍꯪꯉꯛꯏꯁꯤꯅ ꯏꯃꯥ ꯅꯪꯗꯤ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯇꯧꯔꯤꯕ ꯑꯩꯅ ꯉꯁꯤ ꯄꯥꯝꯃꯗꯤ ꯔꯤ ꯐꯦꯃꯤꯂꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯍꯣꯡꯕꯁꯤ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯇꯪ ꯇꯥꯕ ꯅꯨꯃꯤꯠ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯣꯠꯄ ꯌꯥꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯏꯃꯥ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯝꯃꯤ ꯃꯗꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯈꯪꯉꯦ ꯌꯥꯔꯦ ꯃꯍꯥꯛ ꯑꯁꯤ ꯖꯦꯅꯔꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯤꯌꯣꯡꯌꯦꯡꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯅꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯑꯁꯤ ꯃꯈꯣꯏꯅ ꯌꯩꯊꯣꯛꯇꯨꯅ ꯑꯁꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯈꯪꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯃꯉꯛ ꯍꯥꯏꯒꯠꯂꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯈꯤ ꯃꯗꯨꯒꯤ ꯗꯦꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯁꯦꯡꯖꯣꯡ ꯑꯃꯁꯨꯡ ꯁꯦꯔꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯁꯦꯔꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯀꯦꯞꯇꯦꯟ ꯋꯤꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯦꯡꯖꯣꯡꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯗꯦꯟꯕꯨ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤ ꯑꯃꯁꯨꯡ ꯁꯦꯡꯖꯣꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯦꯕ ꯃꯗꯨꯃꯛꯁꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯃꯥꯔꯀꯦꯠ ꯔꯤꯁꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯖꯦꯝꯁ ꯔꯣꯖꯔ ꯈꯪꯕ꯭ꯔꯣ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯜꯒꯤ ꯇꯣꯞ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯃꯥꯟꯅꯕ ꯌꯥꯝ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ ꯃꯗꯨ ꯁꯦꯔꯤꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯅꯪꯁꯨꯅꯦ ꯌꯥꯝꯅ ꯑꯆꯧꯕ ꯔꯝ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯉꯛꯀꯅꯨ ꯃꯗꯨꯒꯤꯗꯤ ꯁꯦꯟꯖꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯁꯤ ꯇꯣꯛꯁꯦ ꯌꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯊꯥꯗꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯦ ꯌꯥꯝꯅꯁꯨ ꯍꯣꯡꯕꯅꯁꯨ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯩꯅꯁꯨ ꯃꯁꯤ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯕꯗ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯔꯁ ꯑꯃꯁꯨꯡ ꯇꯌꯥꯔꯤ ꯀꯌꯥꯃꯔꯨꯝ ꯇꯧꯔꯤꯕꯁꯤ ꯇꯟꯖꯥ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯝ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯣꯜ ꯃꯥꯏꯟ ꯀꯌꯥꯃꯔꯨꯝ ꯑꯩꯅ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯥꯟꯅꯕꯁꯤ ꯏꯐꯪ ꯐꯪꯗꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯜ ꯃꯥꯏꯟꯗ ꯂꯥꯛꯇꯨꯅ ꯃꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯒꯁꯦ ꯑꯝꯇ ꯇꯣꯛꯊꯣꯛꯄꯤꯔꯣ ꯌꯥꯔꯁꯦ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕꯁꯤ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯈꯤꯕꯗꯥꯏꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯟꯖꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯈꯣ ꯂꯧꯅꯝ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯅ ꯈꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯐꯖꯅ ꯋꯥꯐꯝꯗꯨ ꯁꯦꯡꯗꯣꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯅꯪꯅꯒꯤꯗꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯥꯜꯂꯤꯗ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯗꯤ ꯐꯣꯟ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯁꯦꯡꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟꯖꯣꯡ ꯑꯃꯁꯨꯡ ꯁꯦꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯗꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯗꯤꯟꯅꯔ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅꯤꯁꯤ ꯍꯥꯟꯅ ꯎꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯤ ꯏꯀꯥꯏꯔꯞ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯥꯎꯒ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯅ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯊꯥꯒꯠ ꯋꯥꯍꯩꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯗꯨꯛ ꯐꯩꯗ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯣ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯦꯟꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯦ ꯉꯔꯥꯡꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯕꯅꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯅꯣꯡꯃꯅ ꯑꯁꯨꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤ ꯑꯁꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯜꯂꯛꯄꯅꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯌꯦꯡꯗꯤ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯣꯏꯗꯅ ꯍꯥꯏꯕꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯇꯩ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯁꯨꯝ ꯈꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯁꯤ ꯑꯁꯨꯝ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ ꯃꯗꯨ ꯗꯦꯟꯒꯤ ꯃꯃꯥꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯗꯨꯅ ꯂꯣꯏꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯁꯨꯝ ꯌꯩꯊꯣꯔꯛꯄꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯑꯁꯨꯝ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯦꯡꯉꯨ ꯆꯍꯤ 3 ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯄꯨꯟꯁꯤ ꯂꯣꯏꯅ ꯍꯟꯖꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯆꯍꯤ 9 ꯍꯦꯟꯖꯜꯂꯛꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯏꯃꯥꯅꯨꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣꯃꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯊꯪꯒꯤ ꯊꯥꯒꯤ ꯑꯔꯣꯏꯕ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯍꯣꯡꯕꯁꯤ ꯐꯤꯛꯁ ꯇꯧꯔꯁꯤꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯩꯁꯨ ꯀꯦꯞꯇꯦꯟ ꯋꯤ ꯖꯤꯌꯣꯡꯍꯣꯛꯀꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤ ꯄꯤꯌꯣꯡꯌꯥꯡꯗ ꯌꯥꯝ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯈꯣꯏ ꯃꯈꯣꯏꯅꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯋꯥꯡꯕ ꯌꯨꯝ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯒꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯍꯥꯞꯄꯤꯔꯒꯦ ꯃꯁꯤꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯊꯣꯏꯅ ꯋꯥꯅ ꯍꯣꯠꯅꯕꯤꯕꯒꯤ ꯗꯔꯀꯥꯔ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦꯗ ꯃꯗꯨ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯃꯛꯇꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯔꯅꯤꯆꯔꯗꯒꯤ ꯍꯥꯎꯁ ꯍꯣꯜ ꯑꯦꯄ꯭ꯂꯥꯏꯟꯁ ꯀꯌꯥꯃꯔꯨꯝꯁꯨ ꯆꯪꯒꯅꯤꯗꯅ ꯀꯔꯤ ꯄꯣꯠꯄꯨ ꯆꯪꯗꯣꯔꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯅꯤꯆꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯦꯗꯤꯡ ꯀꯦꯕꯤꯅꯦꯠꯀꯨꯝꯕ ꯆꯨꯝꯅꯒꯤ ꯀꯦꯕꯤꯅꯦꯠꯀꯨꯝꯕ ꯀ꯭ꯂꯣꯖꯦꯠ ꯕꯨꯛ ꯁꯦꯜꯐ ꯑꯗꯒꯤ ꯁꯨꯁ ꯔꯦꯛ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯔꯅꯤꯆꯔ ꯍꯥꯏꯗꯨꯅ ꯈꯪꯅꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯍꯥꯎꯁ ꯍꯣꯜ ꯑꯦꯄ꯭ꯂꯥꯏꯟꯁꯇ ꯐ꯭ꯔꯤꯖꯔꯒꯨꯝꯕ ꯋꯥꯆꯤꯡ ꯃꯦꯆꯤꯟꯒꯨꯝꯕ ꯔꯤꯀꯣꯔꯗꯔ ꯇꯦꯂꯤꯐꯣꯟ ꯀꯦꯃꯦꯔꯥ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯦꯟ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯁꯣꯝꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯈꯪꯂꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯔꯣꯕꯣꯇꯤꯛ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔꯁꯨ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕꯤ ꯀꯨꯀꯔꯁꯨ ꯂꯩꯔꯦꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯣꯝꯄꯥꯛꯀꯥꯗꯨ ꯌꯥꯝꯅ ꯑꯃꯣꯟꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯑꯃꯗꯤ ꯆꯪꯂꯤ ꯃꯇꯝ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯃꯁꯤ ꯈꯔ ꯊꯨꯝꯃꯟꯗꯕ꯭ꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥꯒꯤ ꯋꯥꯗꯤ ꯃꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤꯅ ꯊꯨꯡꯍꯟꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯀꯧꯗꯨꯅ ꯌꯥꯝꯅ ꯇꯥꯡꯕ ꯁꯦꯝꯄꯦꯟ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯁꯨ ꯆꯪꯉꯛꯏ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯐꯔꯦꯅꯦ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯤꯌꯣꯡꯌꯦꯟ ꯇꯥꯟꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯃꯗ ꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯄꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯛꯃꯤꯟꯅꯩ ꯅꯪꯁꯦ ꯌꯥꯝꯅ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯅꯍꯥ ꯒꯥꯒꯥ ꯌꯥꯝ ꯇꯧꯕꯒꯤ ꯃꯑꯣꯡꯂꯥ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯍꯣꯇꯦꯜꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯗꯨ ꯑꯩꯒ ꯄꯨꯟꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕꯅꯤ ꯃꯗ ꯗꯦꯟꯅ ꯑꯃꯨꯛ ꯀꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯣꯔꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯐꯥꯎ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯦꯔꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯊꯪ ꯊꯥꯒꯤ ꯑꯔꯣꯏꯕ ꯁꯦꯇꯔꯗꯦꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯗꯨ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯦꯔꯤꯁꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯗꯨꯅ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯐꯩꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯗꯤ ꯌꯥꯕꯅꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯕꯗꯨꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏꯗꯣꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯝꯇ ꯈꯟꯒꯅꯨꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯤꯐ ꯑꯣꯏꯗꯣꯔꯤꯕꯅꯤ ꯗꯦꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯇꯧꯒꯟꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯦꯅꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯟ ꯑꯗꯨꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣꯅꯦ ꯁꯦꯔꯤ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯁꯛꯀꯥꯁꯤ ꯑꯣꯟꯊꯣꯛ ꯐꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯑꯁꯤꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯛꯁꯤꯜꯂꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ
Masu Somlakanda, Tiny from Kangdra Mahana, Shawlang, Harakdivasi. None of some Kapumatamda, Hello style at the tongue, whether goodbye style as a Kada with Jeremino Hydramagam Solomi. Madri Somlakanda, Senjunga Song, Somlakanda, Amo, Serigi Mabunga the Wise and enemy. Mother Senjun Harry, Poto to Virapanatro, Poto to Rumatam the Nung, Mahone have Sikam Manine. Mother Somlakanda, Atopana PM or Mia Heduna, Mapunga to Harapomatamda. I would get open the PM, Lord did know me, Mahone me. Parifare do Targati, Nang Ponsepai, Katakan Kohadra Mahana Fona to Site Tami Aduga, Tanzadru Sirila Pomata Mahana Fona to Table Tami. Aduga Siri Makwini, Vice and Abasingado, Mamunga Tahalami. Madidi Makwini, Tomina Duna, Vice and Rusa Hadunaki, Sonakanda, Poladu Momana Makuta Padre Lalami, Aduga, Serina Herlivsna. North Korea the Su, Otamasayan Faze, Shola Dogum Tway. Other Farina Agi was it was Sierra, Nagiman the Karicum Makati Habdana. Karibu Haidunuta, Agiwari Habo. Nagiwari have say, I know Kangling is now from Masinamoto, Karamla Laki, but no have taken Matanganita. Mata Serina, Isidena Matoki Benida, Matagini. Kamaito wasted no Hisibo. Mata Serina, I, Masigi Matangsina, what the Hobiti Havega, Roy, Ado, Kon Haragi. Other boy, no wonder Kangani war from Makang High Tarakadi. I am to now souls at Papami. Wafam single to Somlakanda, Mabunga, Luna, Tadro, Ledem Libni. Madi Serina Mo, Senjunga on Saladuna Reclivasi, none of Mafomosida business Kitamutala, boy Banina, no yam to 100 Benatro. Hoy had no Somlakana Senjung Harry, Madura Selin Herlips and Fari, Alutarinang Agitamuta Karigum Topigera, Malaserina, Fari, Alutaragan Quevavada, I see Hingley had an Tampiramo. Aduga, Mama took the plant to Kiva Dugumna, Dumakto View, I don't know, Bavartam View, I don't have a key. Somlakanda Mabunga do not wafam singa to Tarumatamda, Quito Yam Sawat Pabdori, Madamdi. Karigumba Mahana, South Korea, the Mohala Pataragaso, Queen's Company CEO, GRC Mabung, the Pitoka having a wakalati Mahla Latuna, Adumuk Wagan having a wakalun Chelami. Wafum the Tarumatam, the Somlakanda, Mabunga to the Solomon Ramli, Aduga, Somlakanda, Serena Mumakata, no Heragivasana. Wafam singa si shareholder ki meeting sing tawdringi mamangda masigi wafam singa si mangona phongdokpiyo haduna hari. Mada Sinjuna Fari, I masigi matang si hairage, Aduga, Masigi Matanana 21 Kalanu haduna haraki. Tabutu Mamantaki Matamda Sinjuna Makogi Company the Gipashaki and Pudan Sakrabani, Aduga, Ma Amuhala Pataragadi Mapa the Gimung the Gimakoina, Soidam Habu Tolani have a Amusung Halani have a say, Serena the Kangjaribani, Adubo. Mana Makwagi worked the Leramba misunderstanding sing at Uluna clear way Kraduna, Senjuna Mongon Hajin Kibana Madam Morduna, Man Senjuna Hajaratana Wafam Singasi, Papa Tambu Hadun Hajar Kibani. Madi Somlakanda, Captain Rigi family Amasong, Dengi family so Sak Chabal or Tole, Amasong Somlakanda, Dengi Mama Weriba, Major General to Sulalami. Madi Mahala on Tropamatam the Maki Machi the Urubatam da Compre coming. Nani can tell me city, no succeed, can Tomina. Madi Machi. Oi, Masiki Sagasina Nine, Nangi, Namu Pigil home was a fixed story. Madi Mafama the Dagi, Maki Machi to Nola Nola Chaki, Aduga, Mamadun Hajahuri Pisana. Oi, Shigi Sagasitagi, Lohom were fixed over an idea, Masiki Sagasi or Romatanda, Loina, who Mongol already had no Kajari Panini. Then I didn't know only having a pause, Tarbomatam the Panabu Nongari, Panabu Harawi. Mother Dena, Masiki Wafam say, I Katano, I be worried. Natida, Nangina Masosiam Horosidi. Nangamsu Nangina Maya Pamadon City Toledana Hadram Masu Hona Hona of Cherame. Madi Densu of Madagi Jam Hok A, Nangola Fontok Hadram Mark Sacre. Madi Makuima Madra, Kainuni Masiki Pim Sasipo, Perfect, I shall like a Hadram Mafama Richard K. Madi Mafamada, Sedi Masong, Senjung Chatpagi Mongo, Captain Win Urame, Madragidi, Ikan Cow than a Major General the Walk Tolok to Haraglivsi. Nana Mamanta, I want to Kanam Hakitane. Masikari Haribo have seen my own Makata of the Mukamira Ani, Madurigi Somlakanda, Captain Riso, Seri Uki, Hadron Labi to the Mahapo, Quiti to the lecture me. Captain Rina Sumasla from Matamaduta, Seriga, Gusing Juga Chamina to the Levi Mong the Urba Matamda, Market Hamada no white about the Poucherami. Makwini no kid not at Pagi Mong the Urba Matamda, Market Hamoya to da, a Muhana Machak people got Chamanaki. Captain Rina Kanjari Pasana, Mama took him Matamda, Gusing Juga Mahaka, Lohombagi Henasing Narabadi, Aduga. How do you know Makwini Tenaba Matamasta Makwini Mo? No Sina Krabazala Hadana Maha Wazarame. Mana Sumusum Senadru Lapa Matamaduda, Makwini say, Mankre. Mata Udra Somlakanda, Amuhana, Captain Rida, our people have the way cree.
ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯑꯃꯁꯨꯡ ꯒꯨꯁꯤꯡꯖꯨꯅ ꯃꯈꯣꯏꯕꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯁ꯭ꯀꯔꯠ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯩꯅꯣꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ 1970s ꯃꯇꯝ ꯑꯗꯨꯗ ꯇꯧꯕ ꯑꯁꯨꯒꯨꯝꯅ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯁꯦꯠꯆꯔꯤꯕ ꯐꯤꯔꯣꯜ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯁꯨꯝꯅ ꯁꯦꯠꯂꯤꯕꯗꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜꯗ ꯊꯦꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯅꯈꯣꯏꯁꯤꯕꯨ ꯀꯣꯔꯤꯌꯟ ꯂꯣꯟꯒꯁꯤ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯍꯪꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕ ꯂꯣꯟ ꯑꯗꯨ ꯑꯩ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯪꯂꯤꯁꯇ ꯂꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯑꯅꯤꯃꯛꯇ ꯑꯗꯨꯃꯛ ꯊꯣꯛꯄꯖꯥꯠꯅꯤꯅꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯍꯔꯥꯎꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯂꯔꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣꯃꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯥ ꯍꯪꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯇꯧꯒꯗꯕꯅꯤ ꯂꯥꯎ ꯆꯠꯁꯤꯜꯂꯣ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯒꯨꯁꯤꯡꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯁꯇꯔ ꯆꯣꯡ ꯀꯔꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯋꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯨꯁꯤꯡꯖꯨ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯡꯒꯤ ꯃꯔꯦꯡ ꯃꯥꯟꯅꯗꯨꯅ ꯊꯦꯡꯂꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯔꯤ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯀꯦꯞꯇꯦꯟ ꯔꯤ ꯊꯦꯡꯉꯨꯕ ꯃꯇꯝꯗ ꯁꯣꯏ ꯂꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯃꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯩ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪꯅ ꯃꯉꯣꯟꯗ ꯅꯝꯕꯔ ꯑꯃ ꯄꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯝꯕꯔꯅꯤ ꯀꯩꯅꯣ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯀꯔꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯤ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯄꯤꯔꯤꯕ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯝꯕꯔꯗꯨ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯅ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯕꯁꯤ ꯑꯩꯒꯤ ꯊꯧ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯩ ꯎꯗꯕꯩꯔꯕ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯦꯐ ꯑꯣꯏꯅ ꯂꯩꯗꯣꯔꯤꯕꯅꯤ ꯃꯗꯨꯅ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯑꯦꯚꯦꯟꯖꯔꯒꯤ ꯍꯦꯔꯣꯔꯅꯤ ꯅꯪꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯅꯪ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅꯗ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯅꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯏꯊꯤꯈꯤꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕꯗꯤ ꯌꯥꯏꯗꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯔꯗꯨꯅ ꯆꯠꯂꯨꯕꯗꯤ ꯌꯥꯏꯗꯅ ꯅꯪ ꯃꯐꯝꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯃꯁꯨꯡ ꯕꯤꯌꯔꯁꯤ ꯄꯨꯟꯅ ꯊꯛꯃꯤꯟꯅꯈꯤꯕꯅꯣ ꯑꯁꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯁꯣꯜꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯃꯁꯨꯡ ꯕꯤꯌꯔ ꯑꯗꯨꯅꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯁꯤꯁꯨ ꯐꯅꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯗ ꯐꯔꯦ ꯅꯪꯅ ꯆꯥꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯔꯣ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯕꯤꯌꯔ ꯑꯗꯨ ꯊꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯊꯨꯝꯕ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯁꯤꯁꯨ ꯑꯣꯔꯗꯔ ꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯦꯇꯔ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯊꯛꯀꯗꯕꯁꯤꯡ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕ ꯋꯦꯇꯔ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕꯥꯏꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯤꯕꯁꯤ ꯕꯤꯌꯔ ꯑꯗꯨ ꯍꯦꯛ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯦꯔꯤꯗꯤ ꯕꯤꯌꯔ ꯑꯗꯨꯕꯨ ꯒꯨꯔꯨ ꯊꯛꯄ ꯍꯧꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯦꯔꯤꯅ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯅꯦ ꯑꯩꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅꯤ ꯑꯗꯨ ꯐꯔꯦ ꯉꯁꯤꯗꯤ ꯊꯛꯄ ꯃꯇꯝꯗ ꯄꯦꯟꯅ ꯊꯛꯑꯁꯤ
ꯃꯗꯨ ꯁꯦꯔꯤꯗ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯊꯛꯄꯕꯨ ꯂꯦꯞꯈꯤꯒꯦꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯗ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯑꯣꯏꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯄꯥꯁꯄꯣꯔꯠꯀꯤꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯅꯤꯗꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ ꯇꯟꯖꯥꯗꯨꯅ ꯃꯩ ꯑꯗꯨ ꯈꯪꯃꯨ ꯃꯨꯠꯈꯤ ꯃꯗꯨꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯕ꯭ꯂꯦꯛ ꯑꯥꯎꯠꯅꯤꯗ ꯀꯩꯅꯣ ꯁꯍꯔ ꯑꯣꯏꯔꯤꯕ ꯄꯤꯌꯣꯡꯌꯦꯡꯗꯁꯨ ꯀꯩꯒꯤꯅꯣ ꯃꯩ ꯃꯨꯠꯂꯤꯁꯤꯅ ꯃꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤꯗ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯩ ꯃꯨꯠꯄ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯅ ꯇꯧꯕꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯋꯦꯇꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜꯁꯤꯡ ꯑꯗꯨ ꯊꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯑꯗꯨꯃꯛ ꯃꯨꯠꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯩ ꯑꯗꯨ ꯂꯥꯛꯂꯤ ꯃꯩ ꯑꯗꯨ ꯂꯥꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯎꯟ ꯇꯥꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯎꯔꯝꯃꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯎꯟ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯩꯃꯥ ꯎꯟ ꯇꯥꯔꯦ ꯃꯗ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯩꯁꯨ ꯎꯏꯒꯗꯧꯔꯒꯦ ꯃꯗ ꯁꯦꯔꯤꯅ ꯃꯁꯤꯗꯤ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕ ꯎꯟ ꯇꯥꯕ ꯃꯥꯜꯂꯤ ꯑꯁ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯣꯏꯗ ꯀꯩꯗꯧꯔꯦ ꯍꯥꯏꯁꯤꯕꯣ ꯃꯗ ꯁꯦꯔꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯖꯟ ꯑꯃꯒꯤ ꯑꯍꯥꯟꯕ ꯇꯥꯔꯛꯄ ꯎꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯒꯥꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯁ ꯍꯟꯗꯛꯇ ꯑꯍꯥꯟꯕ ꯇꯥꯕꯅꯤꯗ ꯌꯦꯡꯉꯨ ꯁꯤꯑꯣꯜꯗꯗꯤꯅꯦ ꯑꯍꯥꯟꯕ ꯎꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯦꯗꯤꯌꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯖꯥꯝ ꯑꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯗꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯍꯥꯟꯕ ꯁ꯭ꯅꯣꯐꯣꯜ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯗꯤ ꯉꯛꯇꯨꯅ ꯁꯦꯔꯤꯗ ꯑꯗꯨꯃꯛ ꯌꯦꯡꯖꯔꯝꯃꯤ ꯁꯦꯔꯤꯁꯨ ꯃꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯃꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯑꯁꯦꯡꯕꯩꯔꯅꯦ ꯃꯗꯨꯗ ꯁꯦꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯣꯃꯦꯟ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯗꯨꯅ ꯂꯩꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯁꯤꯟꯅꯔꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯋꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯂꯩꯅꯥ ꯑꯃꯒ ꯂꯩꯕ꯭ꯔꯅꯦ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯕꯨ ꯕꯥꯏꯄꯣꯂꯔ ꯅꯥꯔꯤꯒꯥꯅ ꯍꯥꯏꯅꯤꯡꯉꯤꯕ꯭ꯔꯥ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯍꯣꯏꯅꯦ ꯅꯪꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯦꯛꯇ ꯍꯣꯡꯉꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯩ ꯏꯁꯥꯁꯤꯕꯨ ꯈꯪꯖꯕ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅꯕꯨ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯉꯝꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯨꯠ ꯁ꯭ꯋꯤꯡ ꯑꯁꯤꯅ ꯊꯛꯄꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯍꯧꯖꯤꯛꯇꯤ ꯍꯩꯕꯨ ꯍꯩꯅꯔꯦꯗ ꯐꯔꯦ ꯊꯛꯑꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯋꯤꯗ ꯉꯥꯊꯖꯔꯗꯨꯅ ꯇꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯏꯟꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯗꯨꯅ ꯑꯩ ꯀꯣꯛꯁꯤꯕꯨ ꯌꯥꯝꯅ ꯂꯨꯝꯕ꯭ꯔꯅꯦ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯈꯤꯇꯪꯗꯤ ꯂꯨꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯉꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄ ꯃꯥꯏ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛꯄ ꯂꯦꯡꯕꯥꯟ ꯑꯁꯤꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯜꯒ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯀꯣꯛꯁꯦ ꯂꯨꯝꯕꯗ ꯂꯣꯏꯔꯦꯗ ꯈꯔꯗꯤ ꯈꯥꯡꯉꯣ ꯅꯪꯁꯨ ꯃꯔꯝꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯣꯛ ꯑꯁꯦ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯀꯌꯥ ꯃꯔꯝꯅ ꯂꯩꯔꯤꯕꯁꯤ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯦꯟꯁꯟ ꯃꯌꯥꯝ ꯀꯥꯏ ꯍꯥꯏꯔꯤꯕꯗꯨꯅ ꯅꯪꯗꯤ ꯆꯠꯂꯅꯤꯗꯥꯏꯅꯦ ꯅꯪꯗꯤ ꯍꯔꯥꯎꯐꯝ ꯄꯨꯊꯣꯛꯂꯤꯕꯅꯤꯅꯦ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯏꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯔꯥꯎꯕꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯀꯣꯛ ꯆꯤꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯖꯕ ꯇꯥꯔꯒꯁꯨ ꯀꯦꯞꯇꯦꯟ ꯋꯤꯗꯒꯤ ꯂꯥꯞꯅꯔꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯁ꯭ꯅꯣꯐꯣꯜꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯑꯣꯜꯗꯁꯨ ꯎꯟ ꯇꯥꯔꯦ ꯎꯟ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯦꯖꯔ ꯍꯣꯡ ꯑꯃꯁꯨꯡ ꯁꯨꯆꯥꯟ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯕꯤꯌꯔ ꯊꯛꯇꯨꯅ ꯆꯤꯀꯟ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯁꯇꯔ ꯍꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯄꯥꯎꯅꯤ ꯄꯨꯂꯤꯁꯅ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯊꯤꯔꯗꯕꯅꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯝꯁꯤꯡ ꯑꯗꯨꯗ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯗꯨ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯤꯁꯇꯔ ꯍꯣꯡꯅꯁꯨ ꯊꯥꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯆꯥꯟꯁꯨ ꯆꯤꯡꯅꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯁꯇꯔ ꯍꯣꯡꯅ
ꯌꯥꯅꯤꯗ ꯀꯩꯗꯧꯕꯩ ꯊꯥꯖꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯁꯦꯔꯤꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯎꯖꯔꯛꯁꯅꯨ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯁꯇꯔ ꯍꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯈꯣꯗ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯨꯖꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨ ꯃꯦꯅꯦꯖꯔ ꯍꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯆꯣꯟꯊꯔꯒ ꯍꯜꯂꯛꯄꯗꯤ ꯐꯩꯗꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯁꯨꯇꯤ ꯐꯪꯖꯕ ꯌꯥꯏ ꯑꯩꯁꯨ ꯁꯥꯟꯇꯤꯗ ꯈꯔ ꯄꯣꯊꯥꯕꯗꯤ ꯌꯥꯏꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯅꯦ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯑꯣ ꯑꯃꯁꯨꯡ ꯁꯦꯔꯤꯒꯤ ꯃꯕꯨꯡ ꯌꯥꯏ ꯃꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯩ ꯃꯗꯨꯁꯨ ꯌꯥꯎꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯦꯅꯦꯖꯔ ꯑꯣꯗ ꯃꯕꯨꯡ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯦꯔꯤꯗꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨ ꯃꯦꯅꯦꯖꯔ ꯑꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯅꯦꯖꯔ ꯑꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯅꯪꯅꯅꯤ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯁꯦ ꯃꯗꯨꯗ ꯃꯦꯅꯦꯖꯔ ꯑꯣꯅ ꯋꯥ ꯂꯨꯊꯠꯂꯗꯨꯅ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯖꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯖꯅ ꯂꯧꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯍꯥꯛ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯛꯄ ꯌꯥꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯑꯣꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯁꯥꯔ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯍꯣꯏꯅꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯗꯅ ꯃꯗꯨ ꯃꯦꯅꯦꯖꯔ ꯑꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯗꯤ ꯃꯗꯨ ꯄꯥꯝꯐꯝ ꯊꯣꯛꯇꯦꯅ ꯅꯆꯟꯅꯨꯄꯤꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯣꯔꯤꯕꯁꯤꯕꯣ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯃꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯍꯟꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯇꯩ ꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯦꯅꯦꯖꯔ ꯑꯣ ꯍꯥꯏꯗꯣ ꯃꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯅꯪꯒꯤ ꯅꯦꯝꯗ ꯊꯥꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ID ꯑꯃꯁꯨꯡ ꯅꯪꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯃꯝ ꯊꯝꯃꯝꯃꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯝꯅ ꯆꯝꯕ ꯋꯥꯅꯤ ꯁꯦꯔꯤꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅ ꯍꯤꯡꯒꯅꯤ ꯃꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯣꯅ ꯄꯥꯎ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯄꯤꯔꯛꯇꯨꯅ ꯃꯤꯁꯇꯔ ꯆꯤꯌꯣꯟꯁꯨ ꯒꯨꯁꯤꯡꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯥꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯅꯪꯅꯅꯦ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯁꯦꯔꯤꯒꯤ ꯃꯕꯨꯡꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯄꯤꯔꯅꯤ ꯍꯥꯏꯔꯛꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯀꯟꯈ꯭ꯔꯦꯗ ꯃꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯗꯤꯜ ꯇꯧꯅꯕꯁꯤꯗ ꯐꯪꯗꯣꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯒꯗꯕꯅꯤ ꯃꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯅꯕ ꯇꯥꯏ ꯂꯦꯞꯇꯅꯦꯟꯠ ꯀꯃꯥꯟꯗꯔ ꯁꯨꯆꯨꯜꯒꯦꯡ ꯑꯗꯨꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯆꯨꯜꯒꯦꯡꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯧ ꯁꯥꯗꯕꯤꯗ ꯆꯥꯐꯝ ꯊꯣꯛꯄ ꯄꯪꯆꯥꯗ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯆꯥꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅꯕꯨ ꯍꯥꯎꯅ ꯆꯥꯔꯤꯅꯦ ꯅꯪꯗꯤ ꯅꯊꯧꯅꯥꯕꯨ ꯐꯅ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯃꯗꯨ ꯁꯨꯆꯨꯜꯒꯦꯡꯅ ꯀꯔꯅꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯋꯥꯔꯕꯁꯨ ꯆꯥꯛꯇꯤ ꯂꯥꯝꯃꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯈꯟꯗꯦ ꯃꯗꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯏꯄꯦꯝꯃ ꯅꯪꯁꯦ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯖꯗꯕ ꯃꯥꯜꯂꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯇꯥꯗꯣꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯁꯤ ꯌꯦꯡꯉꯦ ꯑꯗꯨꯒ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯟꯖꯤꯅꯤꯌꯔ ꯕ꯭ꯔꯤꯒꯦꯗꯁꯤꯡ ꯑꯗꯨꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯈꯤꯕꯅꯤ ꯃꯗ ꯁꯨꯆꯨꯜꯒꯦꯡꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯗ ꯀꯣꯜ ꯇꯧꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯏꯕꯤꯗꯦꯟꯁ ꯍꯥꯏꯕꯨ ꯑꯗꯨ ꯈꯛꯇꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯔꯅꯦꯜꯅ ꯁꯥꯎꯗꯨꯅ ꯀꯔꯤꯕ ꯏꯕꯤꯗꯦꯟꯁ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯆꯨꯜꯒꯦꯡꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯣ ꯃꯤ 4ꯅꯤ ꯁꯤꯔꯤꯕꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯣꯡꯐꯝꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ 3 ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯅꯪꯒꯤ ꯑꯣꯔꯗꯔꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯍꯨꯔꯥꯜꯂꯣ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒ ꯅꯪꯅ ꯏꯟꯖꯤꯅꯤꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯍꯟꯕ ꯅꯠꯇꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯂꯦꯞꯇꯅꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯟꯁꯄꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯋꯥꯡ ꯆꯤꯍꯣꯡ ꯃꯗꯨꯒꯤꯗꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯗꯨꯗ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏꯁꯦ ꯈꯪꯗꯕ ꯌꯥꯗꯕꯩ ꯈꯪꯂꯤꯕꯅꯤ ꯃꯗꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯅꯪꯒ ꯑꯃꯨꯛꯇ ꯐꯥꯎ ꯎꯅꯗ꯭ꯔꯤꯗꯨꯒ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤꯗ ꯃꯗꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯕ ꯁꯤꯡꯉꯛꯀꯅꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯃꯗꯨ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛꯇꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯪꯅ ꯏꯟꯁꯄꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯐꯖꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃ ꯒꯤꯐ ꯄꯤꯈꯤꯕꯗꯥꯏ 30 ꯁ꯭ꯇꯣꯔꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃ ꯄꯩꯁꯥꯅ $100,000 ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯔꯅꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯐꯇꯅꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯗꯨꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯇꯤꯛꯁ ꯀꯌꯥꯅꯣ ꯌꯣꯟꯈꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯎꯠꯂꯨꯔꯣ ꯇꯥꯡ ꯑꯃꯁꯨꯡ ꯇꯥꯏꯃꯤꯡꯒ ꯂꯣꯏꯅꯅ ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯕꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯐꯣꯇꯣ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯨꯆꯨꯜꯒꯦꯡꯅ ꯀꯔꯅꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄꯅꯤ ꯀꯔꯅꯦꯜ ꯑꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤꯗ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒ ꯑꯇꯩ ꯑꯆꯧꯕ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯆꯥꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯌꯥꯎꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯂꯨꯏ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯆꯥꯕ ꯍꯦꯛ ꯍꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯔꯅꯦꯜꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯨꯆꯨꯜꯒꯦꯡꯕꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯦꯝꯅ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯉꯁꯤ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗꯁꯨ ꯐ꯭ꯔꯤꯗ ꯑꯝꯇ ꯐꯪꯗꯕꯅꯤ ꯑꯗꯨꯒ ꯐꯪꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯋꯥꯅ ꯐꯪꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯨꯆꯨꯜꯒꯦꯡ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨꯗ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯁꯤ ꯆꯨꯆꯨꯜꯒꯦꯡꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯊꯟꯗ ꯑꯃꯁꯨꯡ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕꯅꯤ ꯁꯣꯔꯣꯛꯇ ꯕꯤꯈ꯭ꯌꯥ ꯅꯤꯔꯝꯕꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯩꯇꯦ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇꯦ ꯅꯪ ꯈꯛꯇꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯈꯛꯇꯅꯤ ꯃꯗ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯃꯗꯨꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯆꯨꯆꯨꯜꯒꯦꯡꯅ ꯁꯥꯔ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯅꯅꯕ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯅꯤꯌꯔ ꯀꯔꯅꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯒ ꯉꯥꯡꯉꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯍꯥꯛꯄꯨ ꯖꯣꯝꯔꯥꯖꯂꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯨꯆꯨꯜꯒꯦꯡꯁꯨ ꯑꯃꯨꯛ ꯒꯨ ꯁꯤꯡꯖꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯨꯆꯨꯜꯒꯦꯡꯅ ꯒꯨ ꯁꯤꯡꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯖꯥꯠ ꯌꯥꯝ ꯇꯧꯔꯝꯃꯦꯅꯦ ꯃꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯖꯥꯠ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯗ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯗ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯕ ꯑꯃꯒꯕ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯨ ꯁꯤꯡꯖꯨꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯦꯔꯤꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜꯒꯦꯡꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨ ꯁꯤꯡꯖꯨꯁꯨ ꯌꯥꯝꯅ ꯉꯛꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯃꯁꯤ ꯅꯨꯄꯤꯁꯤ ꯈꯪꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯇꯩ ꯂꯩꯔꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯝꯁꯨꯛ ꯍꯥꯏꯕꯗꯤ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯄꯤꯌꯣꯡ ꯌꯦꯡꯗꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯌꯣꯡꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯦꯞꯇꯦꯟ ꯋꯤ ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ
ꯑꯃ ꯐꯠꯇꯕ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤꯁꯨ ꯑꯅꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯕꯗꯒꯤ ꯇꯧꯔꯤꯕꯅꯤꯗ ꯃꯗꯨꯒꯤꯗꯤ ꯌꯣꯡꯒꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯃꯍꯥꯛꯀ ꯄꯤꯌꯣꯡꯌꯥꯡꯗ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯐꯔꯦꯅꯦ ꯁꯦꯔꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯅꯁꯝꯒ ꯐꯣꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯜꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯤ ꯁꯝꯒ ꯐꯣꯏꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨ ꯌꯣꯡꯒꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯝ ꯐꯣꯏꯅꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯎꯄꯥꯏ ꯂꯩꯒꯦ ꯃꯗꯨ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯑꯗꯨꯗꯗꯤ ꯑꯁꯨꯝꯅ ꯇꯧꯅꯗꯕ꯭ꯔꯣ ꯁꯝꯗꯤ ꯐꯣꯏꯒꯗꯕꯅꯤꯅꯦ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩꯅ ꯈꯟꯖꯔꯨꯕꯗꯤ ꯃꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯦ ꯐꯣꯏꯗꯤ ꯐꯣꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯐꯣꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯁꯝ ꯐꯣꯏꯈꯤꯗꯦ ꯑꯩꯁꯦ ꯔꯤꯖꯨꯡꯁꯤ ꯑꯋꯥꯕ ꯇꯥꯕꯁꯦ ꯄꯥꯝꯗꯕꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯧꯔꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯣꯡꯒꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯗꯣꯏꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯥꯏꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯕ꯭ꯔꯅꯦ ꯑꯗꯨꯒ ꯁꯤꯡꯒꯔ ꯆꯣꯏ ꯁꯥꯝꯁꯨꯡꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯩ ꯑꯃ ꯏꯈꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯌꯣꯡꯒꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯌꯣꯡ ꯁꯥꯝꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯊꯃꯣꯏꯗꯒꯤ ꯈꯟꯕ ꯌꯥꯔꯣꯏ ꯊꯃꯣꯏꯗꯒꯤ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯋꯥꯈꯜꯗꯒꯤꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯊꯃꯣꯏꯗꯒꯤ ꯁꯨꯝꯃꯛ ꯈꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯅꯤ ꯑꯗꯨꯒ ꯅꯪ ꯃꯍꯥꯛꯄꯨꯁꯨ ꯀꯥꯎꯈꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯃꯗꯨꯒꯤꯗꯤ ꯑꯣꯛꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯤꯡ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯒꯗꯕꯅꯤ ꯃꯗ ꯃꯦꯟꯕꯣꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗꯤ ꯑꯩꯁꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯪꯅꯦ ꯆꯦꯛꯁꯤꯟꯅ ꯅꯁꯥꯗꯣ ꯅꯥꯍꯟꯗꯕꯤꯗ ꯂꯩꯌꯨꯀꯣ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯊꯦꯡꯅꯒꯗ꯭ꯔꯥ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯋꯥꯜꯁꯨꯛꯅ ꯑꯃꯨꯛ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯥꯛꯑꯣ ꯑꯝꯇ ꯀꯣꯟꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯍꯥꯟꯅꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯏꯅꯈꯤꯕꯁꯤꯅ ꯀꯣꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯇꯦꯞ ꯇꯥꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯥꯏꯚꯣꯔꯁ ꯂꯧꯅꯕꯗꯒꯤ ꯍꯦꯟꯅ ꯐꯩ ꯃꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯜꯂꯝꯕꯁꯨ ꯌꯥꯏꯅ ꯃꯗꯨ ꯋꯥꯜꯁꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨ ꯋꯥꯜꯁꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯑꯍꯥꯟꯕꯗ ꯅꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯃꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯅ ꯅꯨꯡꯁꯤꯒꯗꯕ ꯑꯃꯁꯨꯡ ꯆꯥꯟꯕꯤꯒꯗꯕ ꯃꯤꯁꯛꯁꯨ ꯃꯥꯟꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯒꯗꯨꯒ ꯇꯠꯇꯅꯁꯨ ꯈꯟꯅꯗꯨꯅ ꯂꯩꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯣꯟꯅ ꯈꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯗꯣ ꯂꯥꯜꯂꯤ ꯑꯩꯗꯤ ꯑꯍꯜꯁꯤꯡꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯕꯦꯕꯥꯔꯗ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯗꯨꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯜꯁꯨꯛꯅ ꯑꯃꯨꯛ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯝꯁꯨꯛ ꯌꯦꯡꯉꯨ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯒꯠꯇꯨꯅ ꯈꯨꯝꯂꯤꯕꯅꯤ ꯑꯍꯜ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯇꯥꯗꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛ ꯊꯨꯒꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯀꯅꯥꯝꯇꯅ ꯄꯨꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯄꯨꯊꯣꯔꯛꯀꯅꯨꯗꯅ ꯃꯗꯨꯒꯤꯗꯤ ꯋꯥꯜꯁꯨꯛꯁꯨ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯁꯣꯏꯕꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯦꯛꯁꯦꯞ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯑꯗꯨꯒ ꯅꯪ ꯃꯁꯤ ꯅꯣꯡꯃꯇꯁꯨ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯁꯦꯝꯗꯣꯛꯅꯕ ꯅꯣꯡꯃꯇ ꯍꯣꯠꯅꯗꯦ ꯑꯗꯨꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯅꯦ ꯑꯩꯁꯦ ꯏ ꯌꯥꯝꯅ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅꯁꯨ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅ ꯊꯣꯛꯏ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯁꯝ ꯐꯣꯏꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯋꯥꯜꯁꯨꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯏꯟꯊꯨꯅꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯡꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯀꯤ ꯃꯦꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯦꯟꯕꯣꯛꯇ ꯃꯍꯥꯛꯅ ꯁꯦꯔꯤꯒꯤ ꯐꯣꯇꯣꯗꯨ ꯄꯤꯔꯗꯨꯅ ꯃꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯣꯏꯅꯦ ꯈꯪꯉꯝꯃꯣꯏꯅꯦ ꯅꯪꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯈꯛꯇꯅꯤ ꯇꯥꯔꯝꯗꯣꯏꯁꯤ ꯑꯗꯣ ꯅꯪꯅ ꯍꯦꯛ ꯇꯥꯔꯤꯕ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯦꯝꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕ ꯑꯁꯤ ꯒꯨ ꯁꯤꯡꯖꯨꯒ ꯂꯦꯞꯇꯅꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯒꯨ ꯁꯤꯡꯖꯨꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯨꯆꯨꯜꯒꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯪꯂꯤꯕꯁꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯎꯠꯇ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯎꯠꯇ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯝꯅ ꯍꯥꯏ ꯁ꯭ꯇꯦꯟꯗꯔꯗꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯣꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ
Masi nang di kamdang la khangi bano haiduna gusing jo nangai muafung du tarabo matamda luitan na harak lebasna ma kasi military housing area da leibani madura gusing su matu dei chu khangi na haiduna re madu suzul geng harak lebasna farini adu taragadi ma kasi sagol sen numita chakani habsi nang khangra wafum bada tarabo matamda somnakanda gusing ju dinga puna loikre maramdi seri si mahana mafam sira phadun thamba pambani Magasi plane tongduna chakani haiduna taini haiduna suzul geng hari wafum bada tarabo matamda madura gusing ju harak lebasna madu oi beroi Mabu sapase akuni thingadamni haduna rakhi Madigri senase menbuk makuni wari sana badu damulai aduga susulgin harak divasna Madigri paduna ingon harak divase Mapu mafam asidagi salandana bathing waibani adabu thok turi bathodu wasidi nungamana usegani halpaga chaman duribani ne Aingonda yamna mathasa leba thabaga si solution krani aduga paisa su phangduribani Nang kai tawgi haribano haiduna somnakana menbukna hapu matamda maduda susulgin harak divasna aina nongondagi khangadaba Information sing ado loina khanglabani na mahakase karamba flight national team gi matung iladuna chaturibano habisi su khangedana aduga mafam basidagi yapo chatpugi lambi ase amukhata soidana masina thale base hause susul geng na mahake tragadu sidna duna seribu hato khorge haiduna khali karigumba seri sikhe bataragade mafam basidagi mahak South Korea da chapadri chatredana madigidi mathang sendana khoina wafang libase hause captain regi troops sing aduga seriga acha thak chamina duna deramli Madigdi mafam adara serin haraglibase mayam da toubiyu aise handakti sujo choidana chalada bawara banina mayam da wafam amtang thamba pami madura sajan piona haraglibasna talani dipenan bagai sujo chati mala serina mo haraglibasna aina khoida present khadi piba pami haduna re wafam da tarba matamda somna kanda jumukti yamna harauja bai bidawrami mala serina haraglibasna kainu na khoina khalisebo ayesebo Santa Claus ne gana khalibro angonda lupa cham de hene laiti na khoi present de kai di pidruiba Aina khori pilinga kem da buleitine wafum mura tarabo matamda somna kanda induna haraglibasna Santa Claus haisibo kaino madra jamon haraglibasna Santa Claus haribase hanubamni maana migi mayumda chimni dagi phawjala duna hek lakpani wafum mura tarabo matamda masibu huramro huramna tida mahana give he pibai wani o duri mahakse apabu huramani ne marasilin yarse loi wathi warimda to yarse ado ai handakti tasing chatorabani aina chalamdai matam masida Kanaguma misagamana picnic chase haduna ingonda harakpani wafum tarabo matamda sajampiona karambaga dhano kanana no picnic chase ga na suggest tor haise mada serina aina haibai wani madigli sajampiona mo captain wido chaduna haraglibase captain masinu pise mokok chabra kram tawine nangna mabu heta tonibo kusi to honba yabadagi mahak senganing muda ngangduna lere madigli captain wido haraglibasna numini ni gumbatungda suti su phangada balebina aina khoi mari gidamukta permission lawlage Mada mafam aduleriba troops singadari yan harawrami tawbudu sajan piona raglibasna ho aiding amoiko aidi yung kai sengadaba lei adigi be samgadaba gali samgadaba adagi piro sugadaba yam lei maramadra aidi chatpa yawba ngamaro hadin harakhi madigri mathang sendana khoina ubu fangliba se chatpa yawba ngamlaru hariba sajan pio do so telagari ma chingduna laklami aduga poche kyamram su hapladura boduna laklami mafam maduda serisu adumagina duna laklami Matigdi somna kanda somacham lapam matamatuda serina haraglibasna kaino isu gyanta da bom leirina khoina chapa matamasida akhoi picnic chalibani atuga yopal tagi singjang dagi puraga bersan dagi pura chalisna kaigi madura sajam piona haraglibasna South Korea dai lapuna pima phungge haduna sa tawjero bani adabu madu phanglaru khaluba matamda thawai yamna nongai tise na khoi captain amsong indung diga charagi indung di mai thana bai dong ta ma te nga tan sakre atuga captain bi thabaga malai haduna sakre atu ma lapudi lani madika chaliba haduna serina hapo matamda madumukti khangdre haduna somla kanda jumon hajarami madu serina khanjaduna murmum soladuna hajaraglibasi madu nupadubu magi lohongbagi sem sana bida matuka sakre pizalani madigdi mukhoisu makhoi picnic spot adu lagle picnic spot lu yawpa matamda serina haraglibasna tasingna habata agadi aisu picnic tawbase makhalamada tawgena khalubani adubu masi sudam ya yamna romantic ori haduna re Madigdi mafam madura ong macha ma pundru rembe mongda uruba matamda serina yamna harau charaduna asiri yamna nushine mada sajan piona oi nakoina koi khulai singadu putho aduga asi oga sa harpa horo haduna re wafam madura ba matamda somna kanda karigunu nakoi di og haturi ba haduna rekhi mada indung haraglibasna nang chalamdai matam masida khoisu nakoida present amadi piba pambani maramaduna asigi oga se nangi kanaramdai khodoloina masi semaga charse tawani Mada serina haraglibasna ma bu hatri pasibu makke maral kaino wafam tarbu matamda indungna haraglibasna
Nanga hamba thengdaba matamda khoina nangona nongmai kafkidana ado farewell piba matamda yam ningthijana pige tawani maduda serina harakli basana nakoina mabu halaba matungda yana fazana farewell piba haipsibu kamai pidribano madu jumona harakli basana akoi mafam asidati freeze ka leitabanina sana thangnaba sing asi hapchaladuna store tawba yadabanina akhoina picnic chapa matamda mahagasibu dum puduna lalabani aduga mafam asa halaga oina semaga charasina tawbani madu serina harakli basana masigo ogasida ichaba ngamare maramdi Maka aige michan ruri hanjan michan rurabani madigi sajan piona harakli basna nang chabanga moiba hek wafam sir la phum mata masira nangbo nowada mit asi ahum laksa gan haiba taina aduga hawjina mo kaimta khangjan da ba sa aduna icham chambi ge sari bani ne marsirin harakli basna hoi adubdi ai haibudi haiki adu taraga so ai mali heta hatollatuna kaltuna semba sa se waibu mata garna sadribano ai di chabanga moi aduna rakhi wafam taraba matamda indungna adu taraga hawja kai taw saribano Madu usuna makosu pari travelina toridura nga khara phaba horki amasong mafam maduda waikhu khara su pharami asum do drama khoi nga adu pharaba matungda nga adu semnatuna mafam maduda nga adu thonge aduga waikhu duna lawduna makoi puna nope tawduna chaminarami madigi makoina samsam chanagi matam maduda jumon harakli basna ngasi nangi farewell pibana bita vanina khoina so nangi damata farewell ma sem saduna leiri haduna hele wafum du tarabu matam serisu yamna harawduna phaine kaino Pironi adudi haduna re as gift ko walati da khone pidru bese sajan piona nangi salam dagi damakta seringa ma ibne haduna re wafum mu tarabu matam somna kan serina yare mana iba sering mo taragadi ai taningdre ai ngon pigi pero ai kona matam sangkana parsu pajage madura wafum madura sajan pio su tole ado tumilio ai ngang sa na taw haduna re amso mana seringa do pa ba horke karigum nung thangna yopiema phalang na thawa taragadi yopi do phalang manung lu changi Karibu manusia yang akan sepat taragadi uhai aliba masa adu dagi uhai itu kelai adu bu masih gini pisite oni bu sana mahak apa mani mahal dam tauri besi aku ni mangunda nomini kape adu bu masih gini pisite sibi balai wafum bertar bu matam da somla kanda serius mangunda kami khani ngai adu ga somla kanda na makoi komresi ngadu so no tuna leremdi masih gini pisite de kemla terka wita bahai do hoipani adu ga masih gini pise wafum masih yam tuna sakhi pasani aku ni apa besi Serina tumilero yare haduna harake madigi sajan piona makata aduna harakli basi ado nang hawjikti chaturabani Aku dah kari gumam ni thau jambira mu madudi nang chakhiba matamda nang nasa nathanda sectionally jagadamni aduga nasa si showandana bukhona gadabani aduga matam chupata nungai phana legadabani aduga aku busu kawga nungai dun harakhe wafumulu tarabu matamda comrade sing amasong serisu hafet emotional orakhe aduga kari gumba phakhiba taragasu aku iming asidi Kaudun supan bikin ko haduna le wafum tarabu matam serina nangi naming ni aina hana panduri bese haduna fagi tawrokhe madigi indung na harak le basana nang wafum seri chakitara amuhan su unaroroi ado aihogi damuta isai imtari sakpiudana wafum tarabu matam da serina harak le basana karigumba na koina aigi isai ga takhiba taragadi na koise aibu suko kawroida ado karigumba na koina ai ni sangak taragadi aidi kamai tawdriba na koisu kamai tawdriba masigi khaluba matam da aisu yamna numaitene Matu usumna serisu isai chapa horki aduga mafam maduda Captain Risu lalami Captain Risu serina saktuna leriba isai adubu thawai tana tajarami amasung khara emotional ojarakhe madugi matungda serisu Captain Rigi mayumda halagle Captain Rigi mayumda halakpa matamda Captain Rigi mayum maduda mahala piramba khamena simbadu phajana thamami madagi nimidang yaurokle nimidang matam maduda seri amasung Captain Rigi adu waisana dunle lemni amasung kainaramda mikubadu wailakle madura serina harakle pasina Kaino, nang ibu tembe yaudro. Adubu aina di nang asi ayya ya purpau budi tembe yaud kadra hidno kalubani. Madigi di Captain Rigi makatare masigi matungda kuini gilam bisi tongale. Aduga nang su nasana nasabu section thamu mada serina makatare. Adu nang di kasulu itna kalam budi ay. Adubu ay di nang bu adubu ningshingani nang bu mistawgani. Aduga nang maramda kari wama matamda so adu makhangani. Nate Matam jopata makhangani adubu yango aikoi ni se kamdawri haduna fawbo hangna bagi tanja leroiduri masigi khaluba matam da yamna numaite Captain Wina makata admare nana mafam sere hek chakraba matangda mafam se pura kautho aduga kari thokibna habresu loine kautho kadamni aduga nangi hanagi punsi dur hanjang kadabni aduga thokiba thodok singa se sumnatagi phataba manglana mani haduna khangadabni madigi Captain Wina khoteng tholaduna hek chaktang se haduna rami madura serina Masih mahota nang aiga amtang kona siya kadra. Ako ay nisa amuhan na suuna gadab laitre.
ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯁꯦ ꯈꯨꯠ ꯁꯣꯛꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯔꯣ ꯑꯣꯏꯔꯤꯕ ꯃꯦꯟꯕꯣꯛꯁꯨ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯁꯦꯔꯤ ꯁꯤꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯆꯨꯆꯨꯜꯒꯦꯡꯗ ꯇꯝꯗꯣꯔꯕꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯐꯝꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯆꯨꯆꯨꯜꯒꯦꯡꯗ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤ ꯍꯧꯖꯤꯛ ꯊꯣꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯄꯥꯛꯅ ꯃꯍꯥꯛꯄꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯨꯆꯨꯜꯒꯦꯡꯒꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯁꯨꯝ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯝꯃꯤ ꯑꯃꯁꯨꯡ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯄꯥꯛꯁꯨ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯏꯠ ꯂꯥꯏꯟꯗ ꯊꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯁꯦꯔꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯇ꯭ꯔꯛ ꯑꯗꯨꯅ ꯁꯦꯔꯤꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯔꯤꯗ ꯍꯜꯂꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ ꯑꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯒꯥꯔꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯄꯥꯛꯅ ꯒꯥꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯎꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯀꯨꯝꯊꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯁꯦꯔꯤꯕꯨ ꯊꯤꯟꯕ ꯂꯥꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯧꯖꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯣꯛꯍꯧꯏ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯄꯣꯈꯥꯏꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯗꯕ ꯌꯥꯗꯕꯗꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯧꯗꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯁꯤꯐꯥꯏ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯁꯦꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨꯗꯨꯕꯨ ꯆꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯄꯥꯛꯀꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯤꯐꯥꯏ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯪ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯑꯦꯄꯤꯁꯣꯗ 6 ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯄꯤꯁꯣꯗ 6ꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯄꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯌꯦꯡ ꯅꯪ ꯁꯦꯔꯤꯅ ꯆꯠꯀꯗꯕ ꯒꯥꯔꯤꯗꯨ ꯊꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯈꯣꯏꯅ ꯆꯠꯄꯗꯨ ꯃꯇꯨꯡ ꯏꯟꯅꯛꯀꯅꯤ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯩꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤ ꯃꯗꯨ ꯄꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯗꯕꯜ ꯂꯦꯌꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯅꯈꯣꯏ ꯄꯤꯛꯅꯤꯛꯇꯣ ꯑꯩ ꯌꯥꯎꯗꯅ ꯆꯠꯂꯣ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯝ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯔꯥꯖꯇ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯥꯏꯛ ꯑꯗꯨꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯑꯗꯨ ꯗꯕꯜ ꯄꯥꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯔ ꯅꯪꯕꯨ ꯆꯤꯡꯗꯒ ꯒꯥꯔꯤ ꯔꯦꯁꯤꯡ ꯆꯠꯇꯣꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯔꯤ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯥꯔꯃꯣꯔꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯔꯃꯣꯔꯤꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯂꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯔꯃꯣꯔꯤ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯊꯕꯛꯇꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯂꯩꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯕꯨ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯃꯍꯥꯛꯄꯨ ꯀꯔꯤꯝꯇ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯁꯛꯈꯤ ꯑꯩ ꯃꯥꯕꯨ ꯑꯗꯨꯃꯛ ꯉꯥꯛꯁꯤꯟꯒꯅꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯆꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯦꯔꯤꯒꯤ ꯒꯥꯔꯤꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯦꯔꯤꯁꯨ ꯏꯌꯥꯔꯄꯣꯔꯠ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ